Asumna numit mangani mahuzingkre. Mekirasu hanagum skul amuk kaba hore. Class tawringai matamni Jinglai ozana taklibdu changde nakanda onthoklaga osinbu yengduna lay. Osinsu haifet kadi Jinglai da amuk yenglai anidu amuk michana bada nokfet su tawnai. Mekiras Jinglai gi lukhamda haifet thaduna hairai. Laina hinjalakano soidane mulla tawra thamsani mit yamnai. Jinglai mamaidu fat Mekiras da onsinduna. Kanam nami soise yadre pungka kari. Mekiras Jinglai da mamito haifet paina yengduna hairai. Adudaydi phagi day nangsu shirane ikhuta. Mani to mana yarego nabani hanagesu ona naromta chaga ngangkano ozana riktaise gyanam tadre. Mekiras ka Jinglai ga do mani to mada onsindu nairai. Hai kori domba. Asumna classo matang loikre break ki matamni nupa ahumdu meranda da leptuna lay. Jinglai de mangaktu thangat tuna class manung da yengduna lay. Mani tomba Jinglai da yengduna hairai. Hai adhamura. Jinglai ngakna mani tomba da yengduna hairai. Kariba. Yam thina paktrena. Kari khutawnu dubo chalo class manung da lege lejo. Amta ko ay yamingre. Ay ningasay amukta unaraga wari sasi thokloona haikibani. Mekirasna nathawna yam lairadi udang para puthorawne. Hera napchada buwa. Mekirasna aseng manungsiba natteba nangido. Jinglai Mekiras da onsinduna mamit anidu shuklap tawna yengduna hairai. Kariba napchada buwa hairaga beranda sidagi indhani hena. Mekiras Jinglai gi lengbanda makutu thangatuna kollaga hairai. Kari nu na bai napchada buwa bu kaino. Aina haise aseng manine. Nangna osinse taseng nungsiradi ikaiba khangoidaba khangaba. Mi phana leijasano nungbu nungsiradi ta pairaga puthok tawba. Adudi mi mayamnasu nabanigi mari khangani. Kanamtana yelaroi adagi osinasu harauduinimi. Nangbu wakaldaga pacha khanjaduinimi. As aigi nupase nupa yam thoi kainaga apangsidi magi phanaba haibiraga yadene. Jinglai Mekirasna nganglibadu munna taduna lay. Manito munna ganda noktuna layri. Tanjada da osindu classroom dagi thokre. Jinglai osingi matungda chanchat tawduna inakre. Manitomba Mekiras da onsindu nairai. Moise kaidugduni yengusira. Mekirasna kaidugdujana moise khangdi lao yengsi. Anidusu maya ihigatuna laptakna matung inay. Jinglai ga osingadi wari sanaduna mathakta kakhatki. Mekirasna anigise kai chalino tole tobu chalira. Mani to mana as hol doiramnini mathakta kakhaladi hol natradi kai lege. Oh I see. Jinglai na mangthaduna holgi thongdo hangdoi. Jinglai lepkiba khongphamdagi machi lengdana lay. Osin ngakna hairai. Kaidorage lepaga uchuk lumbagi tapta leiduna. Osin Jinglai na nganglibadugi paukum pirakte. Pikpagi kanaba haigadra Osin Jinglai na thongpaiduna lariba makhutki makhadagi ngangduna lisina bu honai. Osin na natugana. Osin ngangli buwadu chaplepre tingak yengduna lay. Aniduna thongjina machi lengdana leptuna leibadu maningda inarakliba anidusu aniduda yengduna lay. Mekirasna koino moise thongjinsidagi hekta haurubo. Manito manoklaga saksidi hemandra. Mekirasna nate animal chap ga lepaga leikrisibo kai yoizano khangdesu tumilew. Mekirasna laoe manak tangsilaga ikaiba pirusi. Asi haiduna Mekiras tu chatke tawi. Manitomba
ꯃꯦꯀꯤꯔꯁꯀꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦꯔꯥ, ꯉꯥꯏꯈꯣ ꯅꯪꯁꯨ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯅꯥ ꯍꯣꯜꯗꯒꯤ ꯆꯦꯟꯊꯔꯛꯏ, ꯃꯅꯤꯡꯗ ꯂꯥꯞꯇꯛꯅ ꯅꯨꯄꯥ ꯑꯃꯁꯨ ꯏꯟꯅꯔꯛꯏ꯫ ꯃꯦꯀꯤꯔꯁ ꯊꯣꯏꯁꯅꯥꯅ ꯍꯣꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯦꯀꯤꯔꯁ ꯊꯣꯏꯁꯅꯥꯗ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯁꯇ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ, ꯏꯁꯇꯤꯌꯔꯗ ꯀꯨꯝꯊꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯨꯄꯥꯗꯨ ꯃꯦꯀꯤꯔꯁꯀꯤ ꯃꯄꯥ ꯌꯧꯕꯒ ꯆꯞ ꯂꯦꯛꯇꯨꯅ ꯃꯦꯀꯤꯔꯁꯇ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯁ ꯊꯣꯏꯁꯅꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯨ ꯂꯩꯇꯥꯗꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯆꯤꯡꯂꯥꯏꯒ ꯑꯣꯁꯤꯟꯒꯁꯨ ꯍꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯦꯀꯤꯔꯁ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯖꯒꯥꯗꯨꯗ ꯂꯥꯛꯏ꯫ ꯃꯅꯤꯇꯣꯝꯕ ꯆꯤꯡꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯤꯁꯦ? ꯆꯤꯡꯂꯥꯏꯅ, ꯈꯪꯗꯦꯅꯦ ꯑꯩꯁꯨ, ꯑꯩꯅ ꯊꯣꯡ ꯍꯥꯡꯕꯗ ꯑꯅꯤꯗꯣ ꯃꯈꯨꯠꯀ ꯄꯥꯏꯅꯔꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇ ꯀꯤꯁꯀ ꯇꯧꯔꯝꯃꯤ꯫ ꯑꯣꯁꯤꯟ ꯆꯤꯡꯂꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯤꯡꯂꯥꯏ, ꯑꯩ ꯆꯠꯂꯒꯦ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯁꯤꯟꯁꯨ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯆꯤꯡꯂꯥꯏ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯑꯁ, ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯑꯗꯨꯝ ꯍꯦꯛ ꯌꯦꯠꯄ, ꯀꯔꯤꯅꯣꯕ? ꯃꯅꯤꯇꯣꯝꯕꯅ, ꯑꯁ, ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯋꯥꯔꯤꯗꯨꯝꯗ ꯉꯥꯏꯈꯣꯕ, ꯊꯣꯏꯁꯅꯥꯒ ꯁꯤ ꯅꯨꯄꯥꯒꯁꯦ ꯀꯣꯏꯅꯩꯔꯣ? ꯆꯤꯡꯂꯥꯏꯅ, ꯃꯥꯜꯂꯤ ꯃꯑꯣꯡꯗꯣ, ꯆꯝꯅ ꯇꯤꯟꯅꯕꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯅ꯫ ꯃꯅꯤꯇꯣꯝꯕ ꯃꯦꯀꯤꯔꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯧꯅꯤꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯄꯨ ꯄꯥꯜꯂꯝꯃꯦꯍꯦ꯫ ꯃꯦꯀꯤꯔꯁ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ, ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ꯭ꯔꯦ꯫ ꯆꯤꯡꯂꯥꯏꯅ, ꯊꯥꯗꯤ ꯊꯥꯖꯗꯦꯍꯦ, ꯃꯁꯤ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯟꯗꯦ꯫ ꯃꯅꯤꯇꯣꯝꯕꯅ, ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯥꯟꯗꯦ, ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯀꯥꯏꯗꯤ ꯈꯜꯂꯨꯗꯦꯍꯦ꯫ ꯆꯤꯡꯂꯥꯏꯅ, ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯔ ꯂꯩꯌꯣꯗꯤ ꯀꯅꯥ ꯌꯥꯗꯣꯏꯕ? ꯃꯤꯁꯨ ꯃꯇꯥꯡꯅꯤ ꯀꯩꯅꯣ, ꯃꯥꯒꯤ ꯃꯇꯝꯗꯨꯅꯤ, ꯅꯪꯁꯨ ꯑꯗꯨꯝ ꯀꯣꯏꯅꯩꯗꯨꯅꯤ꯫ ꯃꯅꯤꯇꯣꯝꯕ ꯅꯣꯛꯂꯒ, ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯤ꯫ ꯆꯤꯡꯂꯥꯏ ꯃꯦꯀꯤꯔꯁꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯪꯅ ꯁꯦꯠ ꯃꯨꯠꯀ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯐ꯭ꯌꯨꯆꯔ ꯋꯥꯏꯐꯤꯁꯦ ꯅꯃꯥ ꯄꯥꯜꯂꯝꯃꯤ ꯀꯥꯏꯅ ꯇꯧꯕꯩꯔꯕ? ꯃꯦꯀꯤꯔꯁꯅ, ꯃꯋꯥ ꯂꯧꯗꯦ, ꯀꯅꯥ ꯑꯣꯏꯗꯅ, ꯃꯥ ꯂꯧꯅꯤ ꯀꯥꯏ ꯍꯥꯏꯕꯗꯨꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤ, ꯀꯩꯁꯨ ꯊꯑꯣꯏꯀꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯀꯩꯗ ꯅꯨꯡꯁꯤꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩꯅ? ꯅꯠꯇꯦ, ꯀꯩꯗꯅꯣꯕ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯗꯣꯏꯁꯤꯕꯣ? ꯃꯅꯤꯇꯣꯝꯕ ꯃꯦꯀꯤꯔꯁꯀꯤ ꯂꯤꯡꯖꯨꯝꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯏꯇꯥꯎꯗꯤ ꯅꯩꯕ ꯅꯨꯄꯥꯅꯤ, ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯀꯩꯁꯨ ꯄꯥꯝꯃꯣꯏ ꯈꯪꯉꯦꯕ꯫ ꯆꯤꯡꯂꯥꯏꯅ, ꯉꯥꯏꯈꯣ, ꯅꯕꯥꯅꯤꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯉꯁꯥꯏꯈꯩ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦꯅꯦ꯫ ꯃꯦꯀꯤꯔꯁꯅ, ꯀꯔꯤ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯀꯦ ꯍꯥꯏꯗꯅ ꯌꯦꯡꯂꯥꯏꯅꯤ ꯀꯩꯅꯣ꯫ ꯆꯤꯡꯂꯥꯏꯅ, ꯁꯛ, ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯧ ꯃꯥꯟꯕ꯭ꯔꯣ? ꯃꯅꯤꯇꯣꯝꯕꯅ, ꯀꯅꯥ ꯈꯪꯅꯤ, ꯇꯝꯕ ꯉꯝꯗꯦ, ꯊꯣꯏꯁꯅꯥꯁꯨ ꯃꯇꯧ ꯃꯥꯟꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤꯁꯤꯗꯤ꯫ ꯆꯤꯡꯂꯥꯏ ꯃꯅꯤꯇꯣꯝꯕꯒꯤ ꯃꯉꯛꯇꯨ ꯂꯥꯝꯗꯨꯅ ꯍꯥꯏꯐꯦꯠ ꯉꯛꯊꯤ ꯆꯞꯇꯨꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯦ, ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯦꯀꯤꯔꯁꯇꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯖꯔꯤ, ꯅꯨꯡꯁꯤꯗꯦ, ꯌꯦꯛꯅꯕꯅꯤ, ꯀꯔꯤꯁꯨ ꯂꯩꯇꯦ, ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯀꯔꯤꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯃꯣꯏꯗ ꯊꯧꯔꯕ ꯇꯦꯟ ꯑꯃꯅ ꯍꯟꯖꯤꯟ ꯊꯤꯟꯕꯒꯨꯝ ꯊꯣꯛꯂꯔꯤꯕ? ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯔꯁꯤꯔꯥ? ꯌꯦꯛꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯃ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯅꯤ ꯍꯥꯏꯅꯕꯨ ꯈꯜꯂꯁꯤꯔꯥ? ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯣꯁꯤꯟ ꯀꯦꯟꯇꯤꯟꯗ ꯂꯥꯛꯇꯨꯅ ꯕꯤꯗ꯭ꯌꯥꯒ ꯔꯣꯁꯅꯤꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯊꯨ ꯍꯥꯏꯔꯛꯏ, ꯊꯣꯏꯁꯅꯥ ꯎꯕ꯭ꯔꯣ? ꯕꯤꯗ꯭ꯌꯥꯅ, ꯁꯔ ꯙꯅꯗ ꯃꯦꯠꯁ ꯇꯥꯍꯟꯅꯤꯅ ꯆꯠꯈꯤꯗꯥꯏꯅꯦ? ꯑꯣꯁꯤꯟꯅ, ꯑꯣ, ꯌꯥꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯆꯠꯀꯦ ꯇꯧꯕꯒ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯃꯥ ꯊꯤꯔꯤꯗꯣ? ꯑꯣꯁꯤꯟ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯂꯩꯁꯤꯜꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯃꯥꯗꯣ ꯃꯦꯗꯥꯝ ꯔꯣꯃꯤꯇꯥꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤꯗ, ꯑꯩ ꯌꯦꯡꯈꯤꯒꯦ ꯍꯥꯏꯐꯦꯠ, ꯑꯗꯨꯗꯤ ꯁ꯭ꯇꯥꯐ ꯔꯨꯝꯗ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯁꯤꯟꯗꯨ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯣꯁꯤꯟꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯣꯁꯤꯟ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗꯕꯗꯨꯗ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯀꯔꯣꯝꯗ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯏꯗꯦ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯇꯨꯅ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯂꯥꯛꯏ꯫ ꯕ꯭ꯔꯦꯛ ꯃꯇꯝ ꯑꯣꯏꯕꯒꯤ ꯇꯣꯏꯂꯦꯠꯇꯨ ꯃꯤ ꯍꯥꯏꯐꯦꯠ ꯆꯤꯜꯂꯤ꯫ ꯑꯣꯁꯤꯟ ꯊꯣꯏꯁꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯕꯦꯜ ꯇꯥꯕꯗꯒꯤ ꯃꯍꯩ ꯃꯍꯩ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯅꯈ꯭ꯔꯦ꯫ ꯑꯣꯁꯤꯟꯁꯨ ꯊꯣꯏꯁꯅꯥ ꯂꯩꯕ ꯎꯗꯕꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯦ꯫ ꯑꯣꯁꯤꯟ ꯇꯍꯥ ꯇꯍꯥ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯣꯁꯤꯟꯅ "ꯊꯣꯏꯁꯅꯥ ꯀꯩꯗꯧꯔꯒꯦ? ꯅꯃꯥꯏꯒꯗꯣ ꯏꯄꯣꯝ ꯄꯣꯝꯃꯤꯁꯤꯕꯣ?" ꯊꯣꯏꯁꯅꯥ ꯀꯞꯅꯤꯡꯕꯗꯣ ꯍꯥꯏꯐꯦꯠ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯩꯁꯨ ꯇꯧꯗꯦ, ꯅꯆꯤꯟ ꯊꯤꯒꯅꯨ." ꯊꯣꯏꯁꯅꯥ ꯑꯣꯁꯤꯟꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯅ ꯄꯥꯏꯗꯨꯅ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ "ꯑꯣꯁꯤꯟ ꯅꯪ ꯀꯅꯥꯝꯇꯗ ꯉꯁꯥꯏꯒꯤ ꯋꯥꯗꯣ ꯍꯥꯏꯕꯤꯒꯅꯨꯀꯣ." "ꯍꯥꯏꯔꯣꯏꯌꯦ ꯀꯩꯅꯣ, ꯅꯪꯁꯨ ꯌꯥꯝ ꯀꯞꯄꯤꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯃꯤ ꯂꯣꯏꯅꯃꯛ ꯇꯧꯅꯕ ꯊꯕꯛꯁꯤꯕꯣ." "ꯑꯗꯣ ꯏꯀꯥꯏꯖꯩ ꯑꯣꯁꯤꯟ, ꯀꯅꯥꯝꯇꯗ ꯍꯥꯏꯗꯕꯅꯤ, ꯕꯤꯗ꯭ꯌꯥꯗꯐꯥꯎ ꯍꯥꯏꯗꯦ, ꯑꯩ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩ." ꯑꯣꯁꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯗꯣ ꯑꯩꯗꯤ ꯈꯪꯉꯤꯗꯅ." ꯊꯣꯏꯁꯅꯥ ꯑꯣꯁꯤꯟꯗ ꯇꯥꯇꯨ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯣꯁꯤꯟ ꯊꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ꯫ "ꯍꯥꯏꯔꯣꯏꯃꯤ ꯑꯩꯕꯨ, ꯑꯉꯥꯎꯕꯤꯒꯤ ꯇꯥꯏꯞꯇ." "ꯆꯤꯡꯂꯥꯏ ꯍꯣꯏꯗꯤ ꯈꯪꯉꯝꯒꯅꯤꯀꯣ?" "ꯍꯥꯏꯒꯅꯨꯅ ꯑꯩ ꯍꯥꯏꯒꯦ." "ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨꯀꯣ." "ꯀꯞꯄꯗꯣ ꯊꯣꯛꯑꯣ, ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ, ꯂꯥꯛꯑꯣ ꯀ꯭ꯂꯥꯁꯇ ꯆꯪꯉꯁꯤ, ꯑꯣꯖꯥ ꯂꯥꯛꯑꯝꯃꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." "ꯉꯥꯏꯈꯣ, ꯃꯥꯏꯁꯦ ꯏꯁꯤꯡ ꯆꯣꯠꯍꯟꯒꯦ." "ꯍꯣꯏ." ꯊꯣꯏꯁꯅꯥ ꯕꯦꯁꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯏꯁꯤꯡꯅ ꯇꯥꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯄꯥꯏꯈꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯑꯣꯁꯤꯟ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯗ ꯇꯥꯇꯨ ꯇꯥꯇꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯑꯣꯁꯤꯟꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯄꯗ ꯑꯣꯖꯥ ꯆꯪꯂꯝꯃꯤ꯫ ꯑꯣꯁꯤꯟ ꯊꯣꯡꯖꯤꯟꯗꯒꯤ "ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ?" ꯑꯣꯖꯥꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁꯇꯤ ꯊꯣꯏꯁꯅꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯅꯥꯒꯤ ꯁꯛꯇꯝꯁꯤ ꯎꯕꯒ ꯊꯃꯣꯏꯗ ꯅꯍꯥꯟ ꯃꯈꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯅꯨꯡꯁꯤ ꯏꯍꯨꯜꯅꯤ ꯍꯥꯏꯁꯤꯔꯥ, ꯂꯧꯔꯁꯤꯔꯥ? ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥꯗ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ "ꯅꯕꯥꯅꯤ ꯉꯁꯥꯏꯗꯩ ꯀꯥꯏ ꯆꯠꯂꯨꯒꯦ?" ꯊꯣꯏꯁꯅꯥ ꯈꯨꯝꯗꯦ꯫ ꯕꯤꯗ꯭ꯌꯥ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ ꯇꯥꯗ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ?" "ꯋꯥꯁꯔꯨꯝꯗ." "ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯣ?" "ꯃꯤ ꯌꯥꯝ ꯆꯤꯜꯂꯦ." ꯕꯤꯗ꯭ꯌꯥ ꯊꯣꯏꯁꯅꯥꯒꯤ ꯈꯨꯝꯅꯤꯡꯗꯕ ꯃꯑꯣꯡꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯑꯣꯁꯤꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯕꯥꯅꯤ ꯀꯥꯏ ꯆꯠꯂꯨꯒꯦ?" "ꯋꯥꯁꯔꯨꯝꯗ." "ꯀꯩꯗꯧꯔꯦ?" "ꯌꯥꯝ ꯀꯨꯏꯕ." "ꯑꯣ, ꯃꯤ ꯌꯥꯝ ꯆꯤꯜꯂꯝꯕ?" "ꯅꯋꯥꯅ ꯌꯥꯝ ꯍꯪꯉꯝꯕꯅꯤ." "ꯀꯩꯒꯤ?" "ꯈꯪꯗꯦ." ꯑꯣꯖꯥꯗꯨ ꯋꯥꯏꯠ ꯕꯣꯔꯗꯇ ꯏꯔꯤꯕꯗꯨ ꯇꯣꯛꯂꯒ ꯃꯃꯥꯏꯗꯨ ꯁꯥꯇ꯭ꯔꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯁꯥꯏꯂꯦꯟ!" ꯀ꯭ꯂꯥꯁꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕ ꯃꯌꯥꯝꯗꯨ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯦꯀꯤꯔꯥꯁꯇꯤ ꯌꯥꯎꯔꯤꯕ ꯀ꯭ꯂꯥꯁꯇꯨ ꯃꯊ꯭ꯋꯥꯏ ꯆꯪꯗ꯭ꯔꯦ꯫ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯣꯝꯗ ꯊꯣꯏꯁꯅꯥꯁꯨ ꯀ꯭ꯂꯥꯁꯇ ꯍꯥꯟꯅꯗꯧꯅ ꯐꯣꯀꯁ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯗꯨꯅ ꯃꯍꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯆꯠꯅꯕ ꯃꯥꯒꯤ ꯃꯥꯒꯤ ꯕꯁ ꯔꯣꯗꯇ ꯇꯣꯡꯈꯠꯅꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯥꯒꯤ ꯕꯁꯇ ꯀꯥꯈꯠꯇꯨꯅ ꯐꯝꯂꯒ ꯂꯩ꯫
हानादौना चगत चगत तौद्रे अदुमक मंगलगा फमलगा लेख्रे बस तो ngasidi इचिक सी मयामदु मेकिरास्ता अमुक अमुक सुयेंगलई खरा अमना करी तोबो यावरे हाइदुना वरी सानबा यावी असुमना मेकिरासु मयम यौरे मागी रूमदा लाक्तुना ड्रेस होंगदबा मखै बैग टू टेबल दा थनमलगा फमुंगदा हिपतुना लेख्रे मोनिका मोकवा हलखिबा मखोन ताबदुदा थोंगदो हाइफेट नोक तवी मेकिरासना चंगो मोनिका थोंगदो हांदोकलगा चंगलई मोकवाना ड्रेस होंदोक्तना फमुंगदा हिपलगा लेरंबदु उबदा इपा पाखना चंगलक्तुना फमुंगना कन्ना लेपलगा हाइरई कईदौरे नसा ngमद्रबो शिदौदे कईगिनो दुगा ड्रेस का होंगजिदुना ngayak leiro hongi इमाना नंगी चानब सेमहौरबनी लाओ चानिंग्रे कईदौरगे हाइबनीने ngayak तो पोथागी चेमसी आई वारे असिदे डिस्टर्ब अमता तौरकना मोनिका मौपागी मवोंगदुदा कईनोमा लेरे हाइबा खंगबदगी वा मखा तारमदना रूमदगी थोलक्तुना किचन दा चंगलई मोनिका ममादा ओनसिनु नाइरई बुंगोदा केम चानिंग्रे हाइ सेमुरनो करी तौबगी कईदौरगे माबो खंगदे बिमोती गैस तु मुथतलगा किचन दगी थोकीगे हाइना तवी मदुदा मोनिकाना इबुंगोदा मसा खरा वाबा माले ngasiगidi yetpirurano pothajarasanoima बिमोती मचानुपीदा येंगदुना हाइरई मसागा ngमद्रे हाइब्रो माबो वारमलनी स्कूलगी प्रैक्टिकल सुहौरेना हाइबनी अहिंग अहिंगसु थेंगना थेंगना लाइरिक पाबनी ngasiदी रेस्ट तौजरसनो हरे फरे होरेन करी कईनो सेमलगा पिजाबीबा हाइदुनी मोनिकाना पाबुंगदी गुली पिजाख्रबो गुलीदी साख्रे अदो नंग मनाक्ता हाइफेटा संगबिरु चोदना इमा इमुंगी थबकसे अमुक्ता लोइसिनगे आई लोइसिलेगे इमा नंगोइना चलो फरे फरे सोमदना थोइसनादु स्कूल हेक हलकपगा फोनो मेटलगा दुमक लेरी पाइखोमबना ngसाइगिदो नंग सौनिंग्रबे थोइसना मखुत मसादुना फोनदु कना टाइप तौरी साउदे अदो इकाइजै ओसिन होई मांगदा कैसु खलुनुदा होई खंदे अदुददा हाउ ताई हाइरो स्कूल उनरगुमसिको दुम फोनदो ओइना मेसेज हनरसे आई पाखले होई होई अदो आई ट्यूशन चनबा अमता लोइसिंगिगे होई थोइसना फोनदो लॉक तौरगा नकंदा थमख्रे अदुगा ट्यूशन चनबा हाइदुना ड्रेस चेंज तौदुना बैग पुरगा मखादा कुमथरई सनाहल सोफादा फमलगा लेरमी थोइसना पपागे मनाता चंगलक्तुना नोकफे तौना हाइरई बा आई लोइरे चलसे सनाहल मचानुपीदा नोकफे तौना येंगदुना हाइरई ओ हो होई लाओ ममादा मनम अमुक्ता नमहलखिगे होय होय आई गरी थौदोखिगे को थोइसनासु ममागी मनाक्ता चंगलगा मनम नमहलगा थोलक्तुना ट्यूशन चतख्रे असुमना नुमितु महौख्रे मथंगी नुमितुनी प्रैक्टिकल ओइबगे महै महै सात्र मयामदो मागी मागी ताबा सब्जेक्टकी लैबोरेटरी रोमदा चंगदुना प्रैक्टिकल कन्ना तौरी थोइसना बायोलॉजी लैबोरेटरीदा कन्ना प्रैक्टिकल तौरी ओजाना एग्जामिन तौनबा लबुक्तगी थोकलगा येंगलुसे हाइदुना महै महै लैबोरेटरीदगी थोकनरई लाइबक्तिबा हाइगद्रा मेकिरासना केमिस्ट्री रूमदुदगी एसिड टेस्ट ट्यूब होल्डरना टेस्ट ट्यूब अदुबु चपतुना उंगदुना मखोय मरी मंगा लैबोरेटरीदगी थोकलई नुपानी इंखलकपा मतमनी ngौजरगे लंगजरगे हाइदुना लैबा मतमनी मखोय मरी मंगादु मयाकी गल्लगा लैबोरेटरी रोमदगी थोलकपनी मनिंगदगी नुपा अमना मेकिरासता थेंजिलकपदा खोंफम चाहौदबदगी बेकिरासदु माना पाइरिब टेस्ट ट्यूबदु मखुतगी नानथोखिबनी तांजाना साद्रिसु ममांगदा थोइसनादु मोली मोली चतुना लेरमी एसिड यावबा टेस्ट ट्यूबदु थोइसनागी मखोंदा तासिनख्रे
ꯊꯣꯏꯁꯅꯥ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯁꯥꯕꯅ ꯉꯧꯗꯨꯅ ꯂꯩꯕꯥꯛꯇ ꯐꯝꯊꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯊꯣꯏꯁꯅꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯍꯩ ꯀꯩꯗꯧꯅꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯈꯨꯗꯛꯇ ꯏꯁꯤꯡ ꯑꯏꯪꯕꯅ ꯊꯣꯏꯁꯅꯥꯒꯤ ꯃꯈꯣꯡꯗꯨ ꯆꯥꯝꯊꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯑꯦꯁꯤꯗꯇꯨ ꯃꯌꯥ ꯀꯥ ꯍꯦꯟꯅ ꯀꯟꯕ ꯑꯣꯏꯗꯕꯅ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯅ ꯇꯧꯗ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯤ ꯂꯩ ꯂꯩꯇꯦ ꯈꯪꯗ꯭ꯔꯦ꯫ ꯅꯥꯀꯟꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯂꯤꯕ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ, ꯅꯃꯥꯏ ꯑꯗꯨꯛ ꯊꯛꯏꯗꯨ ꯀꯩꯅꯣ ꯍꯥ? ꯑꯦꯁꯤꯗꯁꯤꯅ ꯁꯣꯛꯑꯗꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯅꯤꯗꯣ? ꯅꯪ ꯅꯀꯣꯛꯇꯣ ꯈꯟꯊꯕ ꯉꯝꯗꯕ꯭ꯔꯣ? ꯅꯈꯨꯠꯇ ꯑꯦꯁꯤꯗꯇꯨ ꯄꯥꯏꯔꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯀꯩꯗꯧꯒꯦ? ꯐꯠꯇꯕ ꯑꯣꯏꯔꯗꯤ ꯑꯩꯗꯪꯅꯤ ꯃꯥꯡꯖꯩꯁꯦ." ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯌꯦꯡꯕꯗꯤ ꯉꯝꯗꯦ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯁꯅꯥ, ꯁꯣꯔꯤ. ꯇꯁꯦꯡꯅ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ. ꯁꯣꯏꯕꯅꯤ." "ꯇꯥꯅꯤꯡꯗꯦ. ꯁꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯁꯦ꯫ ꯃꯁꯤ ꯀꯌꯥꯔꯛꯇꯤ ꯁꯨꯔꯒꯦ? ꯅꯪꯒꯤꯁꯦ ꯑꯩꯅ ꯐꯥꯔꯁ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤꯔꯣ? ꯅꯪꯁꯨ ꯉꯝꯅꯕ ꯇꯧ. ꯀꯅꯥꯝꯇꯅ ꯊꯤꯡꯗꯦ. ꯑꯗꯨꯗꯤ ꯅꯠꯇꯦ, ꯔꯤꯚꯦꯟꯁ ꯂꯧꯕꯒꯤ ꯑꯩꯉꯣꯟꯗ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯛꯏꯅꯤꯅꯦ." "ꯅꯠꯇꯦ, ꯊꯑꯣꯏꯅ ꯇꯧꯒꯦ." ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯊꯣꯏꯁꯅꯥ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯋꯥ ꯃꯈꯥ ꯇꯥꯔꯅꯨ. ꯇꯥꯅꯤꯡꯗꯦ ꯑꯩ. ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ." ꯑꯅꯤꯗꯨꯅ ꯁꯨꯝ ꯉꯥꯡꯅꯔꯛꯄꯗꯨꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯕꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯦꯀꯤꯔꯥꯁꯀꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯑꯩꯅ ꯂꯥꯟꯕꯅꯤ." ꯃꯦꯀꯤꯔꯥꯁ ꯅꯨꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯟꯗꯦꯗ, ꯑꯩꯅ ꯇꯧ ꯌꯥꯗꯕꯩꯅꯤ." ꯃꯦꯀꯤꯔꯥꯁ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, "ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ. ꯑꯩꯁꯨ ꯅꯪꯕꯨꯗꯤ ꯑꯁꯨꯛꯄ ꯌꯥꯎꯍꯟꯅꯤꯡꯗꯦ. ꯁꯣꯏꯌꯣ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯒꯤꯅꯤ. ꯑꯩꯒꯤ ꯁꯛꯁꯦ ꯅꯐꯝꯗ ꯉꯁꯤꯗꯒꯤ ꯁꯨꯛꯎꯠ ꯎꯠꯇꯕ ꯉꯝꯕ ꯑꯣꯏꯒꯦ."